Khul Ngakchanaba taret suba MR dagi Loukhiba Nongmei sing Lupa Lakh tarukta Kuki Lalhoubasingda Yonthoklamba Meeoi mari combined force na fare. Nongmei Yonkhiba sel singi manung dagi Lupa Lakh aniga lising yangkai yauna yonba na ngawdaba Nongmei amadi maru sing gari aniga kona na fagat lay chenaba anigi yum miyam na mai thadokre. Asum na sinduna May 2023 da Chingi district khara da tribal solidarity march chatkraba matung khongsat sida saruk yakhiba Kuki militant singna Manipur dagi makhoi gi tongan ba administration ge demand da mitai da onsin duna yum mai thaba yauna micha miyam nongmai na kap tuna halak padage ngakthok tuna kanja hongna ba khul gi khunja sing na state forcing dage nongmai sing Loukhiba gi manung chan na khabai soida lei bataret su ba MR ge battalion headquarter dagi yam laba miyam thomjilak tuna overpower tawraga Loukhiba nongmai sing Lupa Lakh tarukta nongmai khara Kuki Lalhoubasingda Yonthoklamba da chenaba Meeoi mari combined force na fagat khrei Makoy na Yonthok na ngawdaba Nongmei amasung maru khara Nongmei yonkhiba senpham dage Lupa Lakh aniga lising yangkai yauna gari ani phagat khrei khoisauna raba miyam na Nongmei yonbada senaba Meeoi mari gi manung dage anigi yumsing mai thadokhrei thawdok asigi matangda ngarang Imphal East District Police ke SP KHS Sibakanta na paumi da phongdokhibada kairang awang leikai khomidok amade haikru makhongna chingba mafam singda Nongmei lalonba geng khutpu ama leide haiba paudage ngarang ayuk anganba pung 3:30 dage pung 10:30 minute phauba combined force na thi humbagi thabak chathakhe team masida Imphal East Commando gi OC haingang PS ki OC taruk suba jat regiment ki Major L Surchandra amasung Imphal East District Police ki additional SP Ops N Herozina Lusingba personnel sing yaukhe combined force na chathakiba operation da Nongmei lalonba da senaba Meeoi mari kairang Muslim awang leikai dage haujikna 3 IRB ge follower oiba MD Hassan chahi nifu apokpa leikidraba MD Abdul Rahim khomidok sorok mapan dage MD Sanayai chahi nifu ga taruk apokpa leikidraba achau haikru makhong kewa makhong dage MD Nur Safe chahi 36 apokpa MD Nizang amadi khomidok sorok mapan dage MD Rashid Ali chahi yangkai apokpa leikidraba MD achau phagat khi haire makhoi dagi 0.9 mm gi carbine nama Nongmei asigi ahangba magazine ama .22 gi pistol ama ahangba magazine ama air pistol ama sel oina Lupa Lakh aniga lising yangkai truck ML07/C 4431 ama mobile phone mari .5.56 mm ge insas rifle gi magazine ane LMG ge magazine ama .7.62 mm gi live round kunmathoi Mahindra Bolero pickup van angauba machu MN04/ P1374 ama amasung sangin mari recover tawkhi haide makhoi bu wahong pahong sathabada MD Hassan amade MD Rashid Ali na Lupa Lakh tarukta Nongmei khara yonkhre haiba khangle haide thabak aside MD Nur Safi amasung Sanayai su senai haide wapam asi SP na phongdokbaga loinana miyam na state force tagi Loukhiba Nongmei amadi maru sing amuga na pikhat pirakna ba appeal tawkhe aduga Nongmei yolamba Meeoi sing asigi mathakta logi matungina thabak laukhalaga ni haikhe Amaromda ngarang ayuk pung 3:30 rom tarakbada Khurai haikru makhong khomidok sorok mapal da leiba MD Rashid chahi yangkai yauna Meeoi kharana khunja singge maikai dage taret suba MR ge CO da thinganaba pikhalakiba Nongmei sing Kuki Lalhoubasingda Yonthokre haiba ge pau tabadage MD Rashid ki yumda maira paibi amasung club ki Meeoi sing thomjilakhe makhoine MD Rashid pu mayumdagi singthoklaga phut chaiba horakpada combined force laktuna pharaga pukhibani haire thawdok asigi matang de MD Gapurna paumi sing da phongdokhibada khunja sing na masa ngak na bagi damak overpower tawraga Loukhiba Nongmei sing laingak na pikhalang na bahairakpadage makhoi gi khuthang da pikhat khina ba khusin nakhibane makhoi na susio da sinaram le haiduna sizina bache sang ulakhibane adubu kupna thijilubada makhoi ga hana dagi khangnarakpa Kuki khunja kharagi khuthang da Nongmei sing adugi ayamba saruk Yonthokre haiba tabadage ngarang miyam thomjilaktuna makhoi bu pharakhibani haina phongdokhe